ngasi numida waram phongkiba tongan manipuri siphongsing amasum thokiba thawdok wathoksingdagi maroibi ipausing miyamna thamjagi ahanbada pandam pausei lokosarga state mangagi mikhal state ahumdi BJP na sauna mai pakpa yana leire handa pangthokiba state mangagi assembly mikhal gi board masing thibi thabak ngasi sathakhibaga loinana state marigidi board masing thibi thabak loisilakpaga loinana state ahumdi BJP na sauna mai pakpa gi phibam da leire duga amana amu hana congress na sarkar paibi gi phibam da leire handa pangthoklibi state mangagi mikhal asi mathang sahida pangthokadoriba lok sabha mikhal gi semi final ni haina political expert khana phongdokpa laikibani Mizoram yaudana Rajasthan Madhya Pradesh Chhattisgarh amasum Telangana gi hawzik board masing thibi thabak loisilakle hawzik phawbi oina Rajasthan Madhya Pradesh amasum Chhattisgarh ki board masing thibida BJP na absolute majority phangbi phibam leire aduga Telangana gi oina Congress na sauna mai paktuna amu hana state asida Congress lenga amu halakpagi phibam da leire Mizoram gi oina di board masing thibi ki matam Election Commission of India na December sachat marida lepkibani Madhya Pradesh ko oina mikhal mamang ha November 13 ta pangthokibani Rajasthan amasum Telangana gi oina mathangsin November 15 amasum 13 takak amakhakta da pangthokibani Chhattisgarh ki oina tangkak ani thoknaba November 13 amasum November 13 ta pangthokibani Mizoram gi na November 13 ta mikhal pangthokibani State ahumda BJP na absolute majority fangduna mai pakpagi phibam lakibadu Prime Minister Narendra Modi amasum Home Minister Amit Shah gi lusing makhada party gi welfare policy da ahongbama purakpadagi ni haina BJP gi lusing busina phongdokre amaramda state ahumda BJP na mai paklabasu masina mathang sahida pangthokadoriba Lok Sabha gi bikhalda masigi impact amata leiroi haina phongdoki amaramda state ahumda BJP na sauna mai pakpagi phibam lakhibaga loinana Imphal gi Thambal Sanglen the Minister N Beren amasum BJP Manipur Pradesh ki President A Sadamadi ati party gi lusingwa kyasar gyaduna harauba phongdokre se Minister N Beren social media ra thadurak woramada state ahumda BJP na sauna mai pakpa ngamkiba si miyamna party subu thajaba thambagdagi ni hairaduna mathang sida pangthokadariba Lok Sabha gi mikhal asidasu BJP na sauna mai pakani haibigi thajaba thamlaki loinana leba asida BJP gi lenga makhatan lehenduna mating hena leiba India am ohenana party sigi karmi khutimangna akan batabak lokanabasu mangna phongdorakli hensu pawsida makhatana palakli atopa pawmana insang napi semba kol phem gi sinphamda leibising sarai henwegi phibamda leire sansam inaw Manipur da me ahumdagi satharakli irang asina maram oiraga saksa haijanabagi insang semba amasung kol phembagi sinphamda leiriba miyoi singdi sara henbagi phibamda leiri haina sansam inawna phongdorakli pausi asiga akhandana unabada hianglam makhalekai masagi sahi 95 surabi sansam inaw Mapureba ingo sara phongdorakpada mahaki masanupa ngakta mari lei mahaki nupa lausuba mana masing khara thaba apang thabak sudana masa sungmai masing tamanba madi imung pubu ngamna bo honaramani irang asi laktringai gi mamang ehakna Imphal da asan ba yum amad leraga sinpamasi tawduna thagi yumgi bara lupa samagi yankai khaidokraga imung manungi sana thaknaba sinbada adum ponarami magna hai saksa haijanabagi insang semamadi kol phengba natana kanagumagi yumgi phisuba kolik phengba wai teiba seng khapna singba tawbiyu haiba thabak suduna nomada lupa lising amadi sali adubu thabak thabaki makha poli khara yamnagana paisa heli seng bekhaima khapada lupa songalawi saksa haijanabagi insang semamadi kol phengmadi thawdodugi bamon aduna akhoi bu nelakpani sinpamasi tarakpa sai kun hele asum tawdun nomagi leptana sel khara thola madu saye sigi me ahumdagi irang thorapadagi hogiba thatare disida thawdok wathok singda mi yamdaba amadi piksilaga tawba laigi khakta solaga tokpana thabak suna banelaktrabana hawjuk supam nampham khangdana leire kari tawrogi isai su thakadoribano haiba khangdre atopa sinpham su haibenati aikogi sinpham asida leiriba singi oiba thora ama lengana pekanani aikogi sinpham asida group oina kun hena lari aikoidi sel putholaga karbar hawdoknabigi upai leitabano ikai ki punamak thadolaga isa thaktabi yade khandana sinpham asi tawgun hena yamna thamoisona sansam inauna makhatana phongdorakli atopa pawmana Congress na isamna maral sirakpa lebak thibani Rajendra Manipur Congress lengak leidingi matamda
Indo-Myanmar border की fencing खरमदबा asi Information Center for Hills Areas Manipur Isamna Thingbadagi Khakidabani Haina Manipur Pradesh Congress Committee na Maral Shiribasi Khwaidagi Lebuk Thibani Haina Isamgi Founder President Nongthomam Rajendra Elias Boy na Fundrakli Ngasi Manipur Press Club ta pangthokiba pawmising unaba mada en Rajendra Elias Boy na hai Manipur gi hausi oiriba luraba tanpham asida MP Sishina political gi khudong saba khara fangnaba khonabada miyam gi yefanaba thabak thoram pangtholiba isamgumba lup amada moral sirakwa asimak lebuk thibane madi miyamda lan ohona bohona bani Congress lengak matamda border fencing gi matangna isamda natana UCM amuko moregi KSO Hill Tribal Council amadi Maring Phuruki Kangbu yauna puna honakibani matamadu da border fencing khabagi thabak satharakpada Manipur gi lamlom da sangshinduna sambal kharakpadigi lenga ki high level power committee gi chairman okiba Suresh Babuna khariba fencing and security fencing ni border fencing na tehna phongdokhibane loina border fencing na trabadi thamagi manung border gi 0 point puthoktuna sambal khabiyu haina isamna taksinkhibane hiramsigi matang na matamadu gi governor chief minister yona prime minister amadi union home minister da sirul thadna khanki matang asida congress na political gi kanaba phangnaba mari leinadaba wafam sing pusalakwa sinuaiti haina bangna makhatana phongdokhi Atopa Pawmana, Punal Part Semgat Pata Loop Amatana, Athingba PB Committee, Lamdamisiki Puariga Sagunatuna Laglaba, Punal Part Housing na Pomon Part Haina Kangnari, Part Asigi Semgat Sagat Pikitabak Toram Pakaliba, Asida, Loop Amatan Athingba Apan PB Nuaitaba Kalarabus Atopa Upayama Yinglaga, Warrisin Purana Bohona Buhaina, White House Punal Part Conservative Committee Maketi Fundrakli, Part Assi Singdopagi Tabak Toram, Packet Pata Loop Karadigi Ayet. Thingba lakpaga mari leinana miyam gi oiba mi pangthoktuna kupnan nei nakhre mifam loiraba matung pawmising unaba ma da committee sigi secretary takelamam prafulon hai lai haktak tigi make dongi miyam mu senarak lebi ibudo funal ningthogi minglen lauraga funal pat haina sakhang nari ba pat asigi mangtharak lebi saktam se sangba sagana bagi wakalonda Directorate of Environment and Climate Change ka kusanaduna thabak se pekalapane Sangba sagatpagi manung sana hauzik part asigi manung da leiriba athaba phum sing si semgokpada lup amatana ayetpa pibigno part asi lomi singi thawaini part asi na lomi amadi ngami kyagi semilon oiribani part asi kanana bhona bada punamang na mating pangbiyo haina mangna makhatana phongdo kena su paus na palakli makhatsa tharak poina to pa pawm NSN kena phaki mamiyoini athubuda thadopiyu NSO NSN GPRN ke Angamigi Kangbun Kinep Taukiba So Village Londingi Sorkyu Gangsa Amasum Singsan Wangam Anibu Atuba Matam na Miyo Wiki Minung Siyang Laga Take the Kite and Atuba Matam na Tatopiyo Haina Naga Students Organization NSO na Funtarakli Agency Urkul Times ki Paugi Matung in a Fakiba Kungi Luchingba ni NSO na thadopirang na bafongdora pagaloy na kun gilusing basing phapun batawa habisi sayesi ki jun taragom dita pangtokiba peace dialogue ki principal gi wang patane village sing phapun me ki thapuk sa tharakpa asina khunja sing na mi paiba pogale amaramda Assam Rifles ki thawona Christmas nakshilak pagaloy na mahiroi sing masagi khunda halakpada akiba poknare maram isina maram sadana Assam Rifles na mahiroi sing da maram sadana harassment pibi ki thapa khutak lep katapne Maram sadana mahiroi sin wang pang tawa madi aki hang pi ba habisi Petenaling Code of Rondak pu violate tawani haina su NSO na fundorkim NSO na makhatara tun hai NSN kena huwakhala madi asawa laksinduna nagagi hak amasum aikoi gi nation mungak senana apun bagi pangalama sakat minasi apun mana aikoi gi pangal ne madi is the Nagaland Myanmar gi nagamiam amat oina leptuna tungi mirul gi tang tawa tasing ba lambi ama semlaga saikti new colonial force na naga marakta khaidok khaijin tawduna tokai tahana bu khonari ba thawrang asi aikoi amat oina leptuna aremba tahanse amadi mapan gi Kuena Nagamia Marakta Kaksabi Sari Basiki Mayokta Equi Amato Wena Leminasi Hensu NS on a Fundurak Lensu Paus Namakatarakli Atopa Pau Mana Kangli Paki Maranistic Topa Maruiba Paukrana Facebook the Ararma Pau Tagaluba Miuema Police Napare
Aranba pau Facebook da thagatuna miyamna mi paiba pokanba amadi community amagi gi marakta pamdaba thodok thokna bo honaramba miyoy ama ngarang numidang athingmada Porampat police na phare hari police da gi phangba paus na haibadi pharaba miyoy sigi maming Moirangthem Sanjay Chai 38 apokgi ming M Surendra Kumar Singha koi Rakapur Bekepati Lekai Impal Istagini pharaba miyoy ngasi mari lenaba court puthokre hari Atopa Palmer, Koktruk the Assam Rifles, CRPF, Amadi Mera Pai, Bissing a sound of Munabatokre. Naranumidang Wairam, Ikanko, the Namasing Yanova, Assam Rifles, Portion Lamadi CRPF na, sing my A Sigi Manung Sanba, Koktruk Kulbu Kweshilapa, Horakudi Kulasiki Mera Pai Bissina, Tolak to na Akan Mona Munakre. Adobo Kainatan Aramadi CRPF ki personal singadukul to the Gi Handokeri. Thaudodur Haktingana Yauruba Mera Pai Bining Thousand Binan High. Kulaimatiksa na paiba kuki militin silang ngak laitana bomb no may kapsin no kulasida awawa sa tingpi dun lakli. Awawa sa tingpi dun laklaba pawa kang dun lady basigi matuta. Masing yamlaba Assam Rifles amani CRPF laklaga labuk ta pai dun thamba saru iku sing may thab horopadigi. Laikai gi Mera Pai bising amuk na kibni. Laingak pai di bising na wang hangla dun mangnahai. Ngak laitana kautuk amadi thangnana lady ba kul sing da itatatana kuki sing na landaragli. Sing mathakta kuki singna lep palaitana bunker sajilakwa sindi lengak pairiba singdi mit tangmagang pangkak oide lapthokani khangdre adu koktruk isa singna kulngak ti basidana itatatana Assam Rifles na coming operation tawriba dugumna kuki singna sing mathakta lairiba singasi hana coming operation tawiyo sports university sana ba army mayam thajanbagi army na tawningmata tawraga lairiba silengak na miyeng sangbiyo maduna trabdi koktruk asi mitay leiba ngamgadaba mandre hena mangna makhatana phongtokhi makasa tharak poina to papawmna dongzalian simtegi yumna nongai kapsilamagi thawongbo ITLF na yaning ba phongtorakli haukiba December amagi numidangna Simte Tribe Council of Member gi President B Dongzalian Simtegi yumgi mamangna sakangdubasingna nongmai round ani rakaplamba Yum manung na sang nuna kian kangan bagi thawangbu Indigenous Tribal Leaders Forum ITLF ki Presidential Council na yamna kan yaning duba phongtorakli ITLF na thadrok pasirol man haidibadi numid atumang ITLF na media cell gi convener Ginza Walzong gi yumna sakangdaba miyoy singyo sai paiduna sangraga kan magi thawang sataki hadak Manipur thongli birang asi horakpadi gi aikoi masel gi marak thoning daba thawdok kya tholokli Misa miyamna numidang mayumdagi mapal tholakpada kinep tawbagi thawang ahumlak sure asiguma satharali ba thawang asi aikhoigi marakta singsep thabani amadi apunbagi saktamda singnabani maramaduna mari lenaba authority na senaba miyoi sing atubu matamna faduna sarakpi gadabni hani Siolosina hai wakolon khenaba leirabasu wari sanara ko warisin proper yaba ngaktani yengnabagi makada lal satabagi mahutta koki jawpro gi mathukta nampu hapu toroklabadi thoningdaba thawdok kya tholokpe Lal Sumatiba Nangningai Oi, Simte Tribe Council na Sumakoigi, President Gibi, Dongzalian Simte Yum the Aki Kang Tuan Migi Tawang Tarambabu Akan Mamonda, Yaning the Busapungdurakli. Makasa Tarakpoina to Papamra, Sekmai Lalaga Kong, Sanabohona Rambo Wakal Mimana, Drabamio, Police, the Imung Manungi Mission, the Kusinakre. Ngaranu midang pung mapan gamini kulum taba matamna Sekmai Lalaga Kong, Sanabohona Rambo Wakal Mimana, Drabamio, Samaga Marfu Gamari Suba CRPF ki Kangbu Amadi, Singma Police Station ki Osina Tingna Badagi, Yungi Mioisinda, take the Kaidan of Kusinakre Hedi, Imungi Mioisin the Kusinakra Mioisiki Maming Sinkam, Sushindro say Nipugatro Apopalaki Draba Gogindro Kawi, Kabam Makalakai the Ginhedi, Police na Assemble Wong Wong Satabada Marks, my Lalaga Kong Asamgi. Tinsukia Power Satkani Hana Fondorapadagi, Wakal Mimanadraba Mio, many hyperkangmanki. Masigi matung na police station Oshina Miyosigi Mayamba Singham Gonindra da Paupiraba Matunda Mayamba si police station da Kutak Talakto Kusina Kredi Lushila Kuna Kanga Pauriki to Papa Manamo Pambay na Luchingba UNLF ki designated campsing Kukizo area da sadanaba taksinkhre Handak na November Kungama Pana Puari Oikipi India Lenga ka Pambay na Luchingba UNLF ka Warishanaba Hauduna Nakalani Kuyak Pinakiba, the Wall Koki Zau International Council Tadropa Sirolda Tagatpa Fondo Pagolina, Pamina Luchingba UNLF ki designated KMT, Kokizo area, the Sadana Union Home Minister Amit Sada, Ayip Sirol Iduna Taksinkhre,
Council asigi sirol amada hairibadi me ohumdagi majority mitayna kangluk irang horaki irang asina maram oiraga mitayna namna taba mafamda leiba kuki sing leiba ngamdana relief camp da leiri misi mina kaya yaukre Pambei na Luchingba UNLF na sandigi wari sanabigi kuyak pinakraba matung organization asigi miyoi singna buffer zone manakta leiba khul singda harauba phungdokpigi sathariba sida kuki jau singna mi pabelai CMN Birena designated camp Kwakta Ziribam Kaksing Mori the Saba Palm the Dubu Kaksing the Yai have a wapam Union Home Minister da Tava Sirol the Hyberluna December Amadasu Kautruk the meeting and Nomina Kapslaki Pambei na Luchingba UNLF Kulai Singsu Indian Army na Paiba Kulai Ngaktan Hensu Pundo Kenesu Paus the Makatarakli Ado Hausikuna the Miam Paus Matangsa Luchinja Games Miampuna no update Naminesi